mayam aigi video se like comment share to ba kaubiganu ko aduga comment event imoinuna yai fare haina to biramu ko aduga day 31 se aigi da lakpiyu ko lai khoiramaga icham chamna aigi site gi sungam jaba kudol macha amtang pijage ko chahong bang hong ba khunjaw le chaw oijanaba ni hosi aduga aigi site gi su lakpa punamakta kudol macha amam pijage lakpiyu aduga phasana dum lakpiyu ko kai mayam ama puraktraga so icham chamna dum lakpiyu ko hena hena favor winner se video se lo phawing biu ko yai fare event imoinu da maitati mayam khoi imoinu pasan ning busy ko adu event imoinu gi di thamba ko aduga khoi phunga di thamdaba admaina yawi go admaina phunga gum thamjaba yai aduga phunga lairu do hojiti chekna kaina star na kaina loinabak sarabnina phunga lai su thamna ta taragadi samaina khoi gi kaino je losabi sai to ga phunga sarga saina thamjabi ai ko event imoinu gi thamba matamda phunga yaudaba su ya de ko phunga su yaubiyu hadaki laiba watching gi 2020 panba december gi 31 bye bye mi chu ta boina ne khoi gi chahong banga hong bo khunjaw bole chaw pasani hoji ko yumda event imoinu ma lai se khoi gi yamna mating ai kanba yamna phaba oiba khoi gi layam je atai thai dabang daga event imoinu taina doini ko aduna simayam se tobi yamna luba event imoinu handagi thamba mi su oiro thamda mi su oiro event imoinu di thamjagadamni ko phajana akoina chakhum dugi akogi maning lum thamaga mamang do olaga thambiba ko aduga event imoinu gi mamang da phunga lairo thamba si su yamna tangai phade thamgadabani ko thamdaba yade akoina cheki yum saboi taraga su aduga sagi stana heboi taraga su hojiti phunga hebaga leidana ko natraga na yosabi adumaina thamjaba yamna phai ko phajana sengna adu akogi rent laiba bara laiba boarding hostel quarter laiba dukan gumba ko adu event imoinu thamjaba yai adu maning thamaga mamang do ondusina khwai phai ko magi direction mai kai je adu nang sai gi engonda sum thengnaba kanda ko khoi quarter leile khoi gi thabak tobagi khotbagi quarter gi mafam du da khoi gi heta line dog thamjan ba kaina ga yam taw nei ko adu khoi akhang hin tapi matam da jatra leita ba yum pham da khoi gi line dog ga laimai da thamba se matam thamba ya de khara lui ko akhang hi tawraga e sina sini na hai ga tawrodi ya tabi da khoi ne tam pap na sara tawbodo adu makti hekta yadi adu makti tawbi ganu ko khangna tawbiyu ko adu ga event imoinu di thamjau ko phasana thamoi sengna aduga sigi numisida imung keke semba kansida sit sengna khoi thum kitang hapiro isingda aduga sit sengbiro ko sei jega khoi chahong ba ngahong ba khunjaw ba leichaw ba khoi nungai khaba yabi mara chena panjaba na mai chahong ngahong ba khunjaw leichaw ba nijaba dum yai ko khoi akhang ba lairon leitara gadi dum yare aina haisina su irai laibi mong dani ko khoi na line yam pami se thamoi sekna lai khoiram jani ko line yam pam jai se sije to ba yai aduna ngasai gi lai jadi nusidana ko khoi haijaraga nonjaraga di lai yamna phaiye ko adubo to khangna di tobiyo ko sisima aduga bai bai nu mechu oibe naina sise haiba jekta yadi aduga mi gi budi oirani aduga sagi imoinu juta san baina imoinu juta sale bai bai juta san balina sanga chaba sa nung adu chaba mayam yam di yaudi yausel tuini bako adu aina si tau hairaga su tawgano hairaga su hekta yararoi mama gi apambadi oirani adubo event imoinu numichu tabanina khara sengna leibani hena phai akhoi yumgi kaigi adum akoibada adum candle thanjaba adudagi di lambi da sorokta kai da candle thanjaba yamna phai aduga chaba thakpagi matang jimadi ai kari haidono khamjadre adubu ngasai gi sekna leibani phai nga chamna de hena phai akhoi gi makhong mari panba gumba adu mudi kari haidono khamdre adudi adubu sai event imoinu mi tabena ko adumaina adu myamna yenga khara sengna tobiro si hairaga loisam jage hena phabo mina si line khwai pamba de permission usina bosini aikhoina chaluraga accident thopa kanjida ai kan bitoise lairami ba mafam dugi anak pamiduna kan bidoine ba aise aina mapalam chalure khudong thiba tare mapalam gi miduna ai kan bidoise duna line khwai pamba di nusina bojine baduna aikhoi ama oining ba oisanu sagi nusina na lemina si ko akhoi masal ngatani nomadi sidoini hena phabo mina si soikiba lam hiba ngapiu ko efare